Phayengda khul ngaklaga leiramba pambaina luchingba UNLF ki kangbu su leingakna puthokhre. Imphal West District ki Phayeng chingda leiba pambaina luchingba United National Liberation Front UNLF ki Sani Marfu Tara Mari Suba Battalion Lauthoklaga Manga Suba Manipur Rifles amadi Tara Suba ARB na sinkhre. Nongsumda leiba lalolup asigi Sani Marfu Tara Humdoi Suba Marching Battalion ngarang puthokraba matung ngasi Phayeng chingda leiba pambaina luchingba UNLF MP gi lanmising puthorakpada Phayeng gi khunja singna cheng khuya amamam piduna pangal thona handana mathau taurunaba yaifa mangol pinaki ngasi puthokiba Sani Marfu Tara Mari Battalion gi lanmising adu matam khargi oina hangliba yaithibel kolda leiba lalolup asigi kemta leigani amadi ngarang chatkiba nongsumgi Sani Marfu Tara Humdoi Marching Battalion gi lanmising aduna Ingorok Battalion da leigani hairi MP gi lanmising puthokiba adugi matangda Phayeng miyamna center amadi state leingakna sathargliba thong adubu penda fongdoraki State Force na maud syllabusu kadai pawa miyambo ngak senba ngamgadoribage haiba wahang asi hangnarakle mi chaba ngamba kuki singdi leingak asina kankatuna thamle leilon waiphaida Central Force na kuki militant chamarom question runa thamlabasu phabagi mahut makok thongbagi order ni haiduna kuki militant sing adu thadokhi asigumba leingak ki pangduba thong asi miyamna yaningde